Kurumjari kang lipak. Yam nung siye. Ay bu subscribe daw biba, ay bu yung biba pile ay no may anak sanay kurumjari ako'y sway. Ngasi di kay no. Ngasi di mapahag yung masamag tatle. Puvor jam lo na. Luye. Adigi ngo to Hawaii uri se pankhok+sagolhawai. Marudi phanem lo aduga ne mi tham thala ba. Chagem phajana pome Ngaur ni sim. Akhoi mapana chagem pong mem chaninge na Hawaijar lonjare. Hawaijar chagem pong ba. Sina kay no. Akhoi degi kaino ne kari pankhok ka kari ki pan su yawe na phat phutale sauglai ga Sina na lon ba Hawaijar dura. ya si kanje Hawaijar chagem pong ge ba. ya ngauri ngai hai Enes aku bi mana aku degi pan basing mana yang mana degi tanggam kira degi pakon degi macu morok adik mani sing loina suzare na suwa kaina di sumban na suy hai bedu adegi Hawaijar di padang wala. Siang ngauze lupa yang ngaure ina Asa tau kara hapsare ting kitang tege pata moro kang bama adagi akhoi da thaja ba sigi mapu mama tha sigi su tau chan ham je mapu maroi na ku pi le ram dere dagi tilhau adagi thum gara yang adagi machal thum yang thakchara ngaure ji Hawaijar tha ni Fazagraba hum akhoi mana na dingai da habirak ba hum thae harani ngasidi sing mana yang mana kobi mana akhoi hingol de gini ji hingol sele ji khat khaksare Hawaijar yang re royam dai mu khaksa gani Okay. ringaure ngaure sing ngaure Hawaijar kira ha. Hawaijar si am khaksa li ga haw na pa na thaw Hawaijar ai pam mu da yam khakkan Hawaijar ka ha to di. Hawaijar ina ngasai di kono dapat galiba hai ribo misalnya Hawaijar yang thai ina sigi khajing kango mutai kang le pa ki dong maroi na pa na ko pi kha na ngau khajing ni kitang khaksan ni ne ba Nang mau dia akan ha ko. akan mu kha na si kang khao ya kale si kai no ni kai thabi ma chai yang ai cha nga di am thak ya khajing di le ko Okay, nang di sige so ki dia kala. ya sala maroi si kai no ni Ya moro piam ha pin ha to lo. Haore Haore Hawaijar Okay. ya misalnya Okay. ya As manam siling ngaur he. Okay. lai hello alam hatan As chagem pom si loi ra. Sa do ngai re ngaur manam ju. Mai pe ma mi si ta. Okay. pankhok+sagolhawai ga taujare As tu mazim di akhoi de ge haujabani mukanga akhoi kanglei paki mukanga se di ahum mai dang thakpada hawe 15 si su hapsare do mabukti lokthok sare Sina Hawaijar se akhoi chathubi na met lamo hai ri Loan mo nang na. oh and then si khajing ni aina maroi na ko pi ga moro tek pa ga kharang kitang ngawi Sina kay no. sina irombani akhoi da pan ba ngana hexabani aduga kobi manani Kobi mana uyen ga yung jam yene ga. and then isa thu bina keno le rekdo Hawaii movie Okay. ya Yung jam akhoi da pal le machani marin se mapung pha dringa da yam pal le ahum mari hektuk tore no already
ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯦ ꯀꯩꯅꯣ ꯀꯣꯠꯅꯕꯁꯤꯅ ꯑꯌꯥ ꯕꯣꯒꯦꯗꯣ ꯑꯗꯒꯤ ꯀꯣꯕꯤ ꯃꯌꯥꯡꯇꯣꯟ ꯑꯦꯟ ꯐꯛꯄꯥꯏ ꯑꯗꯒꯤ ꯍꯦꯛꯆꯕꯅꯤ then ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯗꯒꯤ ꯃꯣꯔꯣꯛ ꯇꯦꯛꯄꯁꯤꯒ ꯃꯣꯔꯣꯛ ꯇꯦꯛꯄꯁꯤ ꯁꯤꯛꯆꯒꯅꯤ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯒ ꯑꯩꯒ ꯁꯤꯗ ꯃꯦꯠꯆꯒꯅꯤ chicken kano buffalo chicken ꯌꯥ ꯕꯐꯦꯂꯣ ꯆꯤꯛꯀꯟꯅꯤ ꯁꯤꯗꯤ ꯑꯌꯥꯏꯕ ꯔꯦꯗꯤ ꯃꯦꯗꯅꯤ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯣ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔꯁꯤ ꯃꯣꯔꯣꯛ ꯇꯦꯛꯄ ꯌꯥꯎꯗ꯭ꯔꯣ ꯌꯥ ꯎ ꯃꯣꯔꯣꯛꯅꯤꯀꯣ ꯃꯄꯥ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯂꯧꯖꯔꯦ ꯆꯠꯊꯣꯏꯕꯤꯒꯤꯅꯤ ꯑꯆꯧꯕꯤꯅ ꯄꯥꯝꯃꯦ ꯌꯥ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯩ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯏ ꯃꯩꯇꯩ ꯆꯤꯟꯖꯥꯛꯁꯦ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯝꯗꯤ ꯈꯔ ꯋꯥꯏ ꯑꯉꯥꯡꯗꯤ ꯅꯠꯂꯛꯇ꯭ꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯁꯦ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯥꯡꯁꯣꯏꯒꯨꯝꯕ ꯍꯋꯥꯏꯖꯥꯔꯒꯨꯝꯕ ꯆꯥꯔꯝꯗꯥꯏꯗ ꯑꯩꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯥꯅꯤꯡꯉꯗꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯣ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯣꯅ ꯃꯣꯏ ꯂꯣꯏ ꯉꯥꯡꯉꯦ ꯃꯣꯏ ꯂꯣꯏꯅ ꯀꯪꯂꯩꯄꯥꯛ ꯅꯨꯡꯁꯤꯍꯜꯂꯦ ꯅꯝꯗꯅ ꯃꯩꯇꯩꯔꯣꯟꯁꯤꯕꯨ ꯑꯗꯨꯝ ꯃꯃꯥꯂꯣꯟ ꯈꯪꯉꯦ that's a good thing ꯆꯥꯎ ꯌꯥ ꯃꯣꯏ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒꯤꯗꯤ ꯑꯩ ꯋꯥꯗ꯭ꯔꯦ ꯃꯣꯏ ꯌꯥꯝ ꯄꯥꯝꯖꯩ ꯃꯣꯏ ꯆꯥꯅꯤꯡꯗꯗꯅ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯄꯥ ꯏꯕꯥꯅꯤꯅ ꯊ꯭ꯔꯤꯇꯟ ꯇꯧꯋꯤ ꯑꯃꯨꯛ ꯂꯨꯅ ꯇꯧꯕ ꯑꯉꯥꯡꯗꯤ ꯐꯨꯕꯤꯒꯅꯣ ꯌꯥꯝꯅ ꯋꯥꯕꯅꯦ ꯑꯗꯣ ꯑꯐꯕꯗꯤ ꯆꯥꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯑꯐꯕ ꯆꯥꯗꯦ ꯑꯐꯕ ꯆꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯌꯥꯔꯛꯇ꯭ꯔꯦ ꯀꯔꯤ ꯑꯐꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯣꯂꯣꯞ ꯆꯥꯏ ꯑꯗꯨꯕꯨ ꯑꯐꯕꯗꯣ ꯈꯪꯖꯗꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯈꯪꯖꯗꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯩꯁా ꯇꯨꯡꯁꯤꯟꯕꯤꯒꯅꯣ ꯍꯥꯏꯔꯤꯗꯣ ꯑꯗꯨꯅ ꯑꯐꯕꯗꯤ ꯑꯗꯨꯝꯗꯤ ꯆꯥꯕꯤꯔꯣ ꯑꯐꯕ ꯃꯌꯥꯝ ꯌꯥꯝ ꯈꯪꯉꯕꯅꯤ ꯌꯨꯇꯨꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯣꯕꯦꯜꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯔꯣ ꯂꯥꯏꯐꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯑꯐꯕ ꯆꯥꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯄꯨꯟꯁꯤꯒꯤ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯄꯨꯟꯁꯤꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ and then ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯈꯪꯉꯛꯇ꯭ꯔꯦ ꯁꯤꯃ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯧꯋꯦ ꯃꯤꯅ ꯉꯥꯡꯕꯗꯤ ꯇꯥꯎ ꯑꯐꯕ ꯑꯁꯦꯡꯕ ꯂꯣꯏꯅ ꯇꯥꯎ ꯑꯗꯣ ꯃꯃꯥꯅ ꯅꯦꯅꯦꯅ ꯏꯆꯦꯅ ꯏꯅꯥꯎꯅ ꯑꯩꯒꯤ ꯊꯛ ꯊꯣꯡꯕ ꯅꯅꯥꯎꯅ ꯉꯥꯡꯕꯁꯦ ꯑꯁꯣꯏ ꯑꯔꯥꯝꯁꯨ ꯉꯥꯛꯄꯤꯌꯣ ꯑꯗꯣ ꯑꯐꯕ ꯆꯥꯎ ꯑꯉꯥꯡꯁꯥ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯣ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯌꯥꯝ ꯇꯦꯟꯕꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩꯌꯦ ꯑꯗ ꯍꯥꯏꯔꯨꯔꯒ ꯃꯌꯥꯝꯅꯁꯨ ꯑꯣꯀꯦ ꯑꯐꯕꯗꯤ ꯆꯥꯎ ꯑꯐꯕ ꯋꯥꯈꯜ good character and ꯍꯣꯠꯅꯕ ꯀꯟꯕ ꯆꯥꯔꯣ ꯑꯗꯨꯅ ꯀꯦꯌꯣ ꯂꯥꯏꯔꯤꯛ ꯀꯟ ꯇꯝꯃꯣ ꯏꯆꯥꯁꯥ ꯑꯩꯅ ꯁꯤꯒꯤ ꯈꯖꯤꯡꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ ꯅꯨꯡꯁꯤꯗꯥꯛꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯌꯥ ꯅꯨꯡꯁꯤꯗꯥꯛ ꯌꯥꯎꯗꯦ ꯃꯄꯥ ꯅꯨꯡꯁꯤꯗꯥꯛ ꯂꯣꯏꯈꯔꯦ ꯀꯪꯂꯩꯄꯥꯛꯇꯤ ꯂꯣꯏ ꯊꯥꯕ ꯌꯥꯕ ꯃꯐꯝꯅꯦ ꯑꯗꯨꯅ ꯍꯧꯔꯖꯥꯅꯤ ꯁꯨꯕ ꯀꯜꯂꯒ ꯅꯣꯝꯕ ꯀꯜꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯃꯤ ꯌꯥꯝꯗꯦ ꯑꯩꯈꯣই ꯍꯤꯡꯅꯕ ꯇꯧꯕꯤꯌꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯅꯨꯡꯉꯥꯏꯕ ꯍꯩꯔ ꯂꯣꯏꯔꯦ ꯊꯕꯛꯇꯤ ꯀꯟꯗ ꯌꯥꯗꯦ ꯃꯣꯏꯅ ꯍꯪꯒꯥꯝ ꯆꯥꯕꯗꯣ ꯊꯕꯛ ꯋꯥꯟ ꯁꯨꯔꯒ ꯍꯪꯒꯥꯝ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯅꯦ ꯄꯩꯁꯥꯗ ꯌꯥꯝꯅ ꯄꯩꯁꯥꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯑꯗꯨꯕꯨ ꯄꯩꯁꯥꯅꯗꯤ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯕ ꯕꯨꯔꯦꯜꯁꯥ ꯑꯗꯨꯅꯦ ꯃꯃꯥꯅ ꯏꯆꯦꯅ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯅꯥꯎꯅ ꯈꯔ ꯍꯥꯏꯅꯤꯡꯕ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯅꯦ ꯄꯩꯁꯥ ꯌꯥꯝ ꯇꯨꯡꯁꯤꯜꯂꯦ ꯑꯗꯨꯒ ꯆꯥꯕꯗꯤ ꯐꯖꯅ ꯆꯥꯗꯦ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨꯅ
Sabi da ko gino ahoy luhong na ba di like tam na ba luhong ba di au po hun na ba luhong ba da ma to khan na ba so many things aduna ko imana wani yo le luhong ngai te to lo phange to lo to na sa thuk te ko mai na ahun pot ki tamme ahun pot ma gi washing machine ke no na ke doi no Okay, sorry, enough lecture, okay? Nangi washing machine du dara mirang ka kona da le hor. Kana tere kenta. Moi sai de yam phaye masa se na kala e haning e noi bo nu si e nu na Chagem pom di yung yam hao. Ay tumning mo lo. as kuya panza bani Mayin macha do ra. Ing lo tin na siya wa kanu kiele. ying bayam pag na demo di asa balang gine moi dia sakla de yen je salaga yaraga lauraga yen ma phai so ba vegetable khara phaya kha musayam phai na Uka yam fresh rồi đấy. Mà bán lấy việc của nó yam hỏi. Belan du ra. Xin lỗi. Xin lỗi yam sao phải hả? Yam sa ri puk so pani la hin mo do. Klop ama de yen na. Ama den sa pha bon de yam ka han sa puk so ko pani, okay? Ini kopi menaga. Pankhok ka. No. Oh, Kopi menaga irom. Ano ka uyen ka. Ang sa silaw da. Ako'yจะดูแกตั้งเดี๋ยวเอาไว้จะเกมผมจะร้อยป้ายแบบนี้จุ่มลิงไงใช่มีอุศลก็ได้ เข้าไปดูแบบนี่คำทารานี่อย่าล็อกแค่มวยสาร์ข้าวฟาบีแค่หินหนูดีใช่ไหมเดี๋ยวปันจะมูรกซิมูฮาวดีเลยทีเดียวnó thích cái gai màu xím hồng đấy đó carrot này
main sih yang paling Lu bộ cho năm nhé thu ai cũng hấp thăm một hai thu ai chơi Hawaijar nhé Hawaijarมีประเทศเฮาเปล่า 어? หืม nói kaling je muy da matsa makku lui pange sai da lewe kana ba mandi makku aku iya kle pak da phang ba da su phange ne khitang hi saw ba pon ni ma pa อืม ha me pa pi ga da ku pi ga มันสิ moro atik pa mi มันสิดาก็ต้องเฮานี่ยัง si da ki ho da patta ไอ้นาปีก็ได้ยังก็ทักคำนี้เนี่ยครับนาปี ku uzaw yang ho ba ni na นา po ปี se po ya te แต่เราโลนแล้วส่วนทั่วเอ็มนาปีก็เลยยาวเลยก็ท kana kana ho na ba ni mai to pan si ge na ำปูมาราไม่ยำอยู่นั่น Salary si di hawa. Masing yang yawa mo sila pugi tayo na ito. ไทยก็ยาวนี่มาดีครับ Duna. Tumpe su to. Ha. Ha. Hung ha. Cái tăng vậy. Experience cái tăng vậy mà bà. เอาไม่เลยครับเอกโซติกไว้ไว้ให้ตัง sometimes sell the lot ประกันเลย Muy dia. Chào đã maru ấy. Kasi maru ấy bio. Maru ấy ba apa ba. Đừng chào maru cái khoa gì mới không có thế. Khoa thật chắc. Sao bây giờ bây giờ liam mình sao sẽ tạt thề sao cái ăn băm giờ vậy ยาจะกินปมลิซิซ่าก็จะจะหน่วยเลย dạ kui con lấy bao ở vợ cả biếu xa xa nên cầm biếu mình xí nhà mà ruồi vậy nè kui đi khăng ta làm tên số hay video xây ni phu sửa xí là lò ra can đó xây mà cái này rồi hả không sao mà vì anh đi liền nghe cây cái nói liền để dùng sao màคุณทำชาเลย อ่าฮะใช่ ปั๊มเซเว่นนี่นะดอกเนาะสันซาชาบดีเลมอนนิงเด้
ꯆꯥꯕꯗꯤ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯁ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯎꯕꯅꯤ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯖꯕꯅꯤ ꯄꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯕꯨ ꯆꯥꯔꯦ ꯆꯒꯦꯝꯄꯣꯝ ꯉꯥꯛ ꯆꯥꯔꯦ ꯆꯒꯦꯝꯄꯣꯝ ꯆꯥꯔꯗꯤ ꯑꯗꯨꯝ ꯄꯨꯛ ꯊꯟꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯁꯇ ꯖꯔꯅꯤꯒ ꯆꯠꯂꯝꯗꯥꯏ ꯆꯥ ꯌꯥꯄꯣꯟꯇꯦ ꯁꯤꯗꯤ ꯎꯏꯅꯤꯡꯗꯅ ꯃꯨꯜꯂꯦ ꯍꯥꯎꯔꯝꯕ ꯍꯥꯎꯕꯅꯤ ꯌꯥꯝ ꯉꯁꯥꯏ ꯈꯖꯤꯡ ꯑꯀꯪꯕꯒ ꯊꯥꯛꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯅꯠꯇꯦ ꯃꯃꯥꯡ ꯈꯖꯤꯡ ꯑꯩꯈꯣꯏ ꯑꯀꯪꯕ ꯃꯥꯅ ꯄꯤꯔꯛꯄ ꯀꯨꯏꯔꯕ ꯎꯀꯥꯕꯤ ꯑꯆꯧꯕ ꯈꯨꯠꯆꯥꯎ ꯑꯃ ꯆꯥꯗꯦ ꯉꯥ ꯑꯀꯪꯕꯒ ꯈꯖꯤꯡꯗꯨꯒꯅ ꯑꯩꯒꯤꯗꯃꯛ ꯌꯥꯏꯔꯒ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯊꯝꯕꯅꯤ ꯏꯃꯥꯅ ꯃꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗꯣ ꯉꯥꯏ ꯄꯥꯂꯨꯟ ꯇꯧ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯦꯕ ꯀꯩꯅꯣ ꯍꯟꯅꯨꯔꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯅꯥꯔꯕꯅꯤꯅ ꯋꯥꯔꯤꯗꯣ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯄꯥꯏꯅꯤꯡꯗꯦꯕ ꯃꯄꯥ ꯋꯥ ꯇꯩꯅꯤ ꯋꯥ ꯇꯩꯅꯤ ꯌꯞ ꯐꯣꯟ ꯄꯥꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦ ꯌꯞ ꯑꯩꯈꯣꯏ ꯊꯥꯡ ꯂꯩꯕꯅꯤꯅ ꯑꯣꯀꯦ ꯑꯁ ꯍꯥꯎꯋꯦ ꯃꯄꯥ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕꯅ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣꯅꯤ ꯋꯥ ꯑꯃꯗꯤ ꯂꯩ ꯑꯣꯀꯦ ꯀꯩ ꯋꯥ ꯍꯥꯏꯗꯤ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯒ ꯐꯤꯔꯣꯜ ꯇꯣꯉꯥꯟꯕ ꯁꯦꯠꯄ ꯌꯥꯏ ꯂꯣꯟꯐꯥꯎ ꯇꯣꯉꯥꯟꯅ ꯉꯥꯡꯕ ꯌꯥꯏ ꯌꯞ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯣꯉꯥꯟꯕ ꯌꯥꯏ ꯕꯠ ꯑꯩꯈꯣꯏ ꯄꯣꯛꯄꯗꯒꯤ ꯆꯥꯔꯛꯄ ꯆꯤꯟꯖꯥꯛꯁꯦ ꯀꯥꯎꯕ ꯌꯥꯗ ꯀꯥꯎꯕ ꯉꯝꯗꯦ ꯑꯣꯀꯦ ꯑꯗꯨꯅꯅꯤ ꯃꯤꯅ ꯕꯦꯡꯒꯣꯂꯤ ꯀꯥꯡꯕꯨꯅ ꯑꯦꯂꯤꯁꯥ ꯍꯤꯜꯁꯥ ꯍꯥꯏꯒꯗ꯭ꯔꯥ ꯂꯨꯄꯥ 1,000 ꯄꯤꯔꯁꯨ ꯂꯩꯔꯤꯗꯣ ꯑꯣꯀꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯤꯔꯛꯄꯗꯒꯤ ꯄꯣꯛꯄꯗꯒꯤ ꯆꯥꯔꯛꯄ ꯄꯣꯠꯇꯣ ꯀꯥꯎꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯀꯥꯎ ꯉꯝꯗꯧꯕ ꯌꯨ ꯀꯦꯅꯣꯠ ꯒꯤꯞ ꯑꯞ ꯑꯣꯀꯦ ꯗ꯭ꯔꯦꯁꯇꯤ ꯑꯃꯗꯤ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯕꯠ ꯆꯤꯟꯖꯥꯛꯇꯤ ꯑꯗꯨꯅꯅꯤ ꯗꯦꯠ ꯁꯝꯊꯤꯡ ꯑꯣꯀꯦ ꯀꯥꯎꯕ ꯉꯝꯗꯦ ꯅꯨꯡꯁꯤꯌꯦ ꯀꯪꯂꯩꯄꯥꯛ ꯈꯨꯔꯨꯝꯖꯔꯤ Okay. All right. Thank you all. Bye.